Online Manipur YouTube channel as being video mayam pum nang po amuka na taram noksari ahan bada maru iba paw ama update thamjidri mamangda mayam seeing minase ima laira bana chani adubu ima nongmadi ima bu na chana nungaina momon minok no khanduna ima bu harauna thamgani ima na inung nungsi aduba mathangi update asidi tampaki district pum namakta disturb area chatna hangadabani haina kotu amasung ITLF na demand tawrakli ngase ayuk pung taruk minit nifurom tarak pada Imphal West Samsung Kangpopi district ki taina hum oiribe irang amadi kharam wifi khul ani ki marakta leiba lambi amada sakang dabasing na kuki militant ahum ambush tawdun hat ki ba thodok adu committee on tribal unity kotu amasung indigenous tribal leaders forum ITLF ki maike ki akan mong yaning de pungdor pagaloina na seron animak na khudakta tampaki area sing the disturb area state thamjinduna armed forces special power ek afaspasat hangadabni haina demand tawrakli kotu ki serora sina हाइबदा मणिपुर महौसागी फिवम हंजिलहना अपील तौरी यूनियन होम मिनिस्टर ना पुक्सेन सिंगलगदी तंपाकी डिस्ट्रिक्ट सिंगबु डिस्टर्ब एरिया चन हंगदबनी हाइरी करिगुम थबुक असे होम मिनिस्ट्री की माइकैतिगी पांगथोक्त्रबदी अंगम थाक्ता खुद हनबनतन अतोप पंबै लेते हैना सुफंगदोरगली ITLF की सेरोल असिनसु लेखिद्रब मे योहुम अदु ट्राइबल सिविलियन सिंगनी हाइना फंगदोरकपगा लोइना यूनियन लाइंगाकना तंपाकी insurgent group singi mathakta kan bathuk chathagabni amasung khutakta afaswasan hangabni hairi state lengak na amasung police force ki kanglop singna phongna majority community gi maikai de tongsil le haina su maral sirakli sirol ani mangna phongdora pada laikhidrabasing ke ponlen khollagi satnio tuboi ngamilun lobum amasung thadu artist association gi secretary su oiriba langkisoi khullagi ngamilun kipgeni hairi mathangi update amadana lal ase ikhona ngamdaba yade haina isa singda paujel pichari MPF manipura me hum dagi mitok miran chana mitei furta sathra lan ase thamoi sogi adu bulan ase ikhona ngamdaba yade haina isa singda paujel pichari haina manipuri people's front guwahati ne phongdoragli manipuri press club ta paumai singa unabada manipuri people's front guwahati assam president yengkom opendron hai manipuri gi mapandadi net thingdabana maram oiraga YouTube yengbada tumnadre mathang phaunaraga ikoina kaidausi ge tanaraga lakpani kangleisa sing ki isa singda phauriba asimok ikoida su phawi aduna ikoi ki lan asi loidri phawa manipuri people's front guwahati na mayong yagani maramdi manipura thokliba thangdok asi yamna thamoi soi me ahum dagi hauraga hujik phawda thokliba irang asi yamna tujungba pokpa maramna asamna singba manipuri gi mapanda leiriba manipuri singda aduki matik leitade thamari hela paw mitei purukna awaba taduna leiba relief camp sing da satuna mateng pangjurure aikoi songam mateng pangjege haiduna laksabani masda Sri Govinda Mandir Patagori Patar Puchi Manipuri Laikai Lup Amadi Guwahati Imalup Nasu Manipuri People's Front mateng pangbibu loina punna mihut yauna laksabani Chance for Better Foundation Guwahati Nasu Firol Singh Pibirak Padagi Relief Camp the Pijarure mateng pangbirak pakita mukta lup khuding mapu thagar pa phongdok sari hojiki matam sanga lan asita manipur miyam da awawa mayok na laklabani na lenga masu athu bodol loisin biu haiki manipuri people's front gi secretary laisung bom ingam bana phongdok khibada manipur da dairi film sida ikoi yamna ware tungi yumbirin hoigeda mahirwi kayasu lairik tambada tampham khangtana leire aduna athu boda manipuri lenga na amasung center lenga na taindu leita bale hanna bu hotna biu haiki adu mathangi update na Surachandpur da mitei sing leirambagi khudam muthatna ba chin kuki narco terrorist sing yum kai laisang sing tem khai ba taraina laude ngalingai matam haibadi moirang da layu punsibana panba Chris kumjali sing chani ge yankhai khoyoi tompoki matam dagi hauna mitei sing Surachandpur da khundaragli bani adu bo handak yamna thas tab mong du jomi chin kuki narco terrorist sing Surachandpur da mitei sing leirami haibagi khudam sangdam phabo muthatpagi thawong manna haiba mercenary season da yum kai uwa amadi laisang sing upum namak tem khai ki ba thawong asi mitei singi apex party oiriba mitei society na taraina laude khwaidagi kan mong da condemn tawi aduga thabuk asi su atamna tawriba sing su yamna sathiba phal mayok nagani haimasi kawroidabani haina mitei society gi general secretary and Rameso na kuyak piduna thador ko cheron amana phongduragli serola sina makata raduna hai irang asi hek hawrak padagi makhoi gi ka hen ba thong asi bu thingbina ma mitei society na state amadi central lengak ta memorandum kaya piduna hai jakhrabasu kari gumba mata tabidana kumhai kumne yengduna laithoki ba anga popoi sarkar asi ki thausa da mataudagi makhoi gi ka hen ba thong sing asi chathaduna leibena ngasi di pali belenga asi da miyam na tha jaba leitre asa tawningai amata leite adubo mathung taba drak tangawro basing lamdam asibu golden triangle on thukna bo hotna bada thingriba reserve forest
protected forest ngak senduna thamna honaba laingakna lauriba thodang asibudi society na awang thakta ikai khumnai haukiba September dagi nipan da pamkiba state cabinet ki mifam da laukiba irang asina mang takraba yung kai ki compensation value asi hojiki matamda suna dabana amuktanga khanthabiyu haiki video se bibagi damakta mayam pumno po amukana tagachai ana update ki damakta online Manipur YouTube channel subscribe to biramu. Thank you so much.